mayambu nulukjari ngasi ai Manipur gi literature amkhak sum paramani akhoi aibana akhoi Oja Sinam Krishnamohon gi LAN haiba adugumba Manipur gi wareng aduni Ojana ibiram liba LAN haiba wareng asi akhoi matam yamna koina gi mamangda iramba oiragasu akhoi ngasi ngasi maksu adum akhoi evergreen oidana haibadi isangda sangdana leiba masung leiragadaba adumba wareng amane aduga masi hauji hauji thoiba akhoi Manipur gi issue hanariba sunariba mayam si haiba masi gasu yamna mari leinaba haitare adugumba wareng amani haina aina sum kanjabane masi ado masi haiba kaino sida akhoi Ojana ibiramiba magi saithabagi mo magi khudi masi asuki matik phajagre ai Ojagi haiba wareng asidagi akhoi Apikpa prega macha am khatang ai mayam da ai pathokjage miyoi ba haiba sina phai haina khanglabasu thabak ayamba tawba ngamde phatti haina khanglabasu tokpa ngamde masigi maram leiba tai miyoi basi matam ayamba da afaba achumba khangba budhina takpa matung ina thabak tawde ngaihaki pukningi irangi haibadi sentiment gi matung ina thabak tawi LAN tokpa yananaba khusuk khulai kaktanaba jati amaga nungsinana tinanabagi maridu semnanaba haiduna kaya tinare kaya khanare madugi lamda thabaksu khara makhai tawre adubu LAN toklaga dawre haiba mawong ama urabra haibadi udri hena dum sathiba lanjauna hauzik prithibi sibu manglaknabagum sor honpham khangdana lengba lakpa yadana pakhat handuna thamli mi haibasi khulai yaudrabasu khulai phatringaitasu makhatnabanina khulai hantharaga LAN tokani haiba karisu leite LAN toknanabagi upaidi atopa lamlomda thiba tai yengbiyu masi khoigi hawrba matamda iramba literature oirgasu kayada miyeng saliba khoi Ojagi akhoi khudi no mayambu khurumjari